अहानबदे यामना मरोई अपडेट खरा थमजगे ngasi Tamenglong Tamei IT Rota Naga Village guard ka khuthok nabada kuki mioi ama sire hairi nakal animak takan nakap nakre hairi mafamna Lasan Village manaktani hairi leikidraba mioi adudi Haugin son of Khupkam kawi hai Lasan Kuki Village tagini hairi aduga mahasi driver ni haina so hairi Seng sak supply to view haina kangpokpi DC da kuki miyam na memorandum pisin kre hairi naga singa irang leiba maram na saba thakpagi hidak na chingba amata phangba ngamdre mateng pangbiyo haina DC da kuki miyam na satuna haijekre Pongringlong village tagi naga village guard chungjanglung panmai gi thawa yaudra haksang rimski mokta postmortem tawba hokre hairi lamdam asida amukta thoktriba Maongda konchak yonba dukan amada masing yamlaba grenade ki polam sing yonna papurakpadagi police na miyoi hum phagetre paper scam gamari daina sanction khiba khongjang da desam ki thomi sing police ka sauna mukna bathokre Kamjong district ke Jachoro village pu Myanmar da base taw kene bi amadi PDF sing attack taw duna yum kaya mai tharambagi thaudok asigi matang da khunja sing na police ta complaint taw kiba adunga sipawba thabuk amata laukhatana leibagi mathakta lengaki maikai dagi awaba tarba khunja sing da compensation su amata pibiraktre haina khunja sing na pen da phongdokre NRC update tawduna sentence pangthokpa yaroi haina miyam ge asoba khongcha chatkibaga loinana warep kaya su laukre NRC update tawduna Manipuri census pangthokpa yaroi haiduna luptaraga marigi thorang makhada tongan tongan ba furup kaya gi miyoi kaya saruk yaduna ngasi Imphal da miyam ge asoba se taksin khongchat ama chatkibaga loinana miyam gi mifam na tongan tongan ba warep kaya su lauduna lengak ta taksin na ba firep longminakre ngarang ayupung taraga mathoi taba matamda kwa kaithil tidim ground da Furuk kaya gi miyoi lising kaya pulawa matung mafam adu dagi thangmai ban town ground phawba khongsa ama chatlaba matung da mafam adu da miyam gi mifam pangtok tuna warep sing lauki miyam gi mifam adu da lauki ba warep sing de han bade state ama de center ga mari reina bo authority na Manipur census 2027 pangtok tringai mangoi na NRC lising am sama paniang khai ga mathoi update tawna ba taksin ba ni subada state ama sang Manipur lengak loina na lamdam asigi sia sia singa nakal ahung gi marakta precondition ama gi makha da framework ama agreement sign tawna ro matung NRC lising am sampan yang khai ga mathoi da update tawna ba mari leina bo authority da taksin ba hum subada issue asigi matang da center lusing basing wari sanaba thorang yatpina ba chief minister taksin ba mari subada high level committee on demographic change da Manipur lengak agency na tragana nominee yahunna ba taksin ba manga subada issue asigi matang da taraga mari se sokang leipakna warep laudringai mangoi na state asigi miyam gi wari sanaduna makhoi gi wakalon sing lausin ba amadi taruk suba amadi aroi ba warep ta ngasigi miyam gi mifamna laudi ba warep sing asigi kopi sing Manipur gi chief minister Yimnam Khemsan home minister Govindas Konthau amadi atai state asigi mari leina ba authority sing da numit ni gi marung da pisen ba haiba sini ngarang gi miyam gi khongsar adu gi matang da 14 CSO kang leipa ki convener Santan hakpom na phongdo ki da center lengak na leiba asigi awang nong poklam dam da foreigners in khandok pugi sa thaga da process asi bhai khakta ta yam na haksita do bom halaga thabuk oina pangthorak ta basina lamdam asigi miyam peningai oidre awang nong puki state pomba asi foreigner singi infiltration chauna lei haib asilenga ki mayek seng na khanglaba pawbo foreigner sing khandok pagi sabsaba thabuk amata paikhat pa leitri Manipur da hojik miyam na mayok na riba awaba sing asi midop sing na lamdam asina sangsil lakpa thokal mani haibasi mayek seng na khangna raba wafamni Assam Rifles ki thawong condemn tawduna Kathogi jurisdiction ta air sathok sasin da athing batham kre ukrul gi new haven da Assam Rifles outpost ama village authority ge aba yauduna thamjilakpagi mayok ta ngarang ukrul district ki Fins corner shokbaw amasung new haven da tangkul nupi sing na democratic oiba sanction ki bokhong Assam Rifles na nongbai kap tana amadi lathi charge tawduna nupi sing bu asok apan yahon ki bathawong katho katam naw long kelel tangkul sanaw long tielen amasung Khonai thot khon voice of the Naga youth na Akanba Maongda condemn torokli amadi Kathogi jurisdiction manung da Assam Rifles sangthok sangsin tawba matam kaktana thing batham kre katho katam nong nong KKL na thadorak pacherol amada Assam Rifles ki ka hen bathong adubu kanna yaning da phongdor pagaloin na ngarang democratic oina sangsin ki bokhongjang adu da saruk ya ki batangkul nupi sing mafam da Assam Rifles ki personal sing na sanga gum tan tan aduna lisai na kan thakiba amadi nongmai kap thok tuna ki han khangan ki ba thong adu da khongjang lai kun hena sok ap nang han ki khunja sing amadi khulgi authority ga hana wata na batawduna sokbaw village ki jurisdiction marung da leidiba new haven da Assam Rifles ki outpost thamjilak pana khunja sing da ki ba pokhal le tangkhul nupi sing na yaning da phongdok tuna ngarang khongjang da sangsat ta 40 suba Assam Rifles ki CEO Colonel Sunil Singh
lunthi gi kaman makha da khongjang sangsileba nupi singda lathi charge tawduna sokapan nanghankiba thawong yaningde ingna sikna laijaramba mafam asi Assam Rifles nane nata daba phibam ama ohele maram as kathogi jurisdiction manungda Assam Rifles ke personnel sing chathok chasin tawbada matam supagi oina athing batham le haina su KKL na phungdorok pagaloi nangarangi thawong adu Assam Rifles ke authority na miyam da lale haijabaga loina na New Haven ge Assam Rifles personnel khuding makhudak talau thokhigadabani hairi Manipuri media bu mitai media haina lana uhanab honarakpa chumde EGM pongmisi ke marakta saga gi maital asiba kharna Manipuri media asiba mitai media haina uhanab aran bathabu kaya tawriba si chumde phajade tawbiganu haina editors guild Manipuri EGM gi president Khogendra Khumram na phongdokhre EGM amasung DIPR ani sinduna media for communal harmony and the responsible journalism haibasida hotel Imphal danga si pangthokiba seminar amada mathaki wafam as EGM gi president na phongdokibani chief minister Imram Khemcha na hodokiba seminar aduda wangangla duna sangai express Manipuri edition gi editor su oiriba Khogendra Khumram na hai social media platform sing da phongba yadaba kaya phongjilakpa asina media firm sing da yamna sauna pressure lairi adu masiga mari leina home department advisory ama thoglakkiba asina kharamakhaidi safari Athuba matamda laingakna thabuk oina pakthok haningi Manipur hauzik oiriba fiam asi haukiba sahi nifu gi yankhai gi matamda lamdam asita laingak ki sukli pairiba matam adu gi laingakna wakhal khan thahudaba haibari tungi poram khangdabadagi ni haibasi kakpa sungya yaroidaba wafam ni haiba yai adu matam adu da Manipur gi makok thongba laingak ki thabuk tawba kuki singna makhoi gi purup adu gi tamakta khallaga makhoi gi kudong saba mangdana tungi poram yatpagi mamita aduna lairi kuki sigi horofam amati laifam khongpham da Kurau langlakani khanbadagi lengaki maru oiba India gi president SNP tuna thabuk oina pangthoknaba sinarakpa maru oiba yathangbu kuki officer aduna namsinduna thamba yanaba mahakki thawinsin-dagi lisingam samapan humpuga tareta kuki chief chahum romna ek adugi mayokta Manipur khoksa hankibagi asowa maramdi lamdam asna national commission for tribe ki direction adu thabukta onthorakpada kuki singna Manipur maning tamna logi wangmada thabuk tawba yararoi amadi bakoi asi kanglon lanna mapalamdagi Manipur sanglakpa lainingba mafamda maning makha tamna panglei talai silaga Manipur gi makoi gi oiba lam ama kanba yaroi khanbadagi matam adugi Manipur gi home secretary oirambadu ek asigi mari leinaba sia sangpung namak phajinduna thamlaga masak uhankidaba matamda matam adugi amadi makha tanan lengak pairam basna wakhal khan thaudana officer adugi phatta lawsing adubu laksin ba haudabadagi ni haiba nakal amaramda Manipur sahi hom helaba irang asigi horakphom oheliba kuki home secretary gi phatta lawsing adubu ngasigi Manipuri lengak na hana khanglamdrabasu hojikti khanglaktabani na Manipuri hill areas Acquisition of Chief Rights Act lising sampun humpuga tarit ka mari na siya sangsing numit kuntrani gi manung da pirak na National Commissioner for Scheduled Tribe na Manipur ngak ta khangalaki ba si thabu koina pangthoka da bani haina Manipur gi siya so ama na phongdorak liba si state asida lairi ba yelhong mising na punna kusam na raga tongan ba yelhong purup sing siya so sing mapung phana saugat minna raga hiram asibu amarom da hojik Manipur gi singki lamsing da kuki singna minamba oidaba wafam singang laga misam yam makhoi na haning ba matam da halaga lamdam asigi yelhong mi singki lam munna ba khonar basu leptriba matam asida India gi Central Force maru aina Assam Rifles na sa tharpa thawong sing pe na traba yelhong mi singna makhoi na Manipur gi Sadhan Kinaba Akanba Khongjing Sangsilagli Manipur hauki kumja 2023 gi me humdagi ngasi fawo kuki singna aranba pambai singsin aduna state asida yelhong mi singi lam munna ba hotnabagi saruk ama oina maral leitaba misam sing haningba matamda halabasu ngasigi Manipuri lengak na maning tamna kuki lam hen tu hen basing maral gi matung inna matam sana charak piba ngamjiba amade central government na su kuki sing kau thawagum thariba karigino haina state asigi yelhong mi sing hanglabasu tasin usinadana tumduna mi hotok palui wa haibidu samana bang ngasi pabu India gi PM da khangsin usinadana thagi sel lupa lising taruk piduna leiribagi manung da arun ba agenda kari leibadagi no haibu hangsing lamdam asida sahi hena hangduna likely adubu haukiba oirabasu National Commission for Scheduled Tribe ki direction laingak na thabuk to onthok na ba thu matamda hotna haningi